India government ki makada su chanadun leiriba kuki militants singna Union Home Minister Amit Shah bu thouwoibidre haiba thabak na takle haina RPI gi National Secretary Maheshwor thonawzum na phongdokhrei wafam asi hojik lamdam asida tholiba irang asigi matangda kaisam pata leiba mahaki yumda pangthokhiba pawmi singa unaba amada phongdokhibane makna makhatana phongdokhibada lamdam asida tholiba irang asi Amit Shah masa laktuna tongan mafam kayada chatuna yengsanki yengsilaba matung su da leiriba kuki militants singi sugi rule thugaiduna thabak torobadi makhoi gi mathakta akan action lokhatkani haiba wafam phongdok lamki adumakpu ngasi fawba kuki militants singi tongan mafam kayada khut thoknaba lepri maram asina su da leiriba kuki militants singna Amit Shah bu thouwoibidre haiba mayek sengna takle haina phongdokhi National media da aikoigi army chief amasung CDS anina pikiba kamenda Manipur da leiruraba matungda Manipur da leiba situation si khanga matungda pirakpa comment haitare aikoigi national media da it is just a primarily clash between the two ethnicities na haibirakpa counter insurgency gi part yaugde na haibirakpa si it may be the political statement orambadi yai but sigi statement duna Bharat ta leiriba mipung praja khodimakta leiriba militants ki sida leiriba threat leiriba Manipur da natana India punamakta nation da leiriba entire nation da leiriba threat se koigi India gi leiriba praja sing da khangandaba se simatang nungaijade tasengna hojik leiriba Manipur da laamba anyone bureaucratic officer or MBI political leaders or MBI loina khangabani sida militants involved tawi atopa country dagi lakpa terrorists su involved tawramba yai habagi thajaba leira abani aduna sigi asuk luraba koigi threat ama la asibauda kupshanduna thamba habasi tasengna kitang nungaijade maramdi hainaba lei tumba mida haudokpadi lai tumdaba mida tumjanaba mida haudokpadi yam lui hana haibado adu sigi phibam sida chapmana tarabrana khalle maramdi karigino haiba matamda hujik yengbiu honorable Home Minister na aduki matik phajana aikoigi sugi leiriba agreement leiriba singse yamakanba chairak piragani magi boundary magi agreement du leiriba boundary line de hendok pirakanu aikoigi leiriba bounds mayam hendok pirakanu na haira phauda ngarang su aikoigi pombikhok Payeng adagidi Kangchuki area da ngasi su kadangban singda area singda kapna ba leptri mai thaba leptri sina takpadi khoigi honorable Home Minister bu discard tawduna mana pirami ba mana harami ba appeal tawrami ba sing se discard tawraga aikoigi usitre mabu usitte akoi chathagi gani akoi lan hogi gani haiduna chatharakli basi sida dum nahandagi Home Minister laktringai dagi su dum tawduna laabani hojik su makha chana dum chathari bane aduna takpadi sigi action se kanan lodori bano who will take the action because army chief nasu CDS nasu si class between the two ethnicities and highlight adudi who will take the action akoi nahagai thajarambadi like we believe to the central government kay sigi po se action lorakani because this is not about the class of two communities see 3rd and the 4th May the thokiba incident do the sayam thamkhraga see pre-planned conspiracy ni pre-planned war ni